अहानबदा मरोइबा पाउ पिजरी कोरोना वायरस पुकीदुना इंडो म्यांमार गी ngमखै ओइरिबा मोरे गेट नंबर 1 अमदि 2 थिंजिनख्रै ललोन इति की थबक पुंगलेप लेपख्रै सुनतंगी सीट अमखक लेरिबा राज्य सभा की मेंबर खन्नबगी टिकेट पीनब होनबदा स्टेट बीजेपी मनुंगदा चावना नापाक तानारे COVID-19 na ngasi nungtil fawda malemgi oina mioi lising mari hen hatkhrei laiset asina naraba mioi lising nipu humdoi hen bagi maraibak tamba ngamdri amadi MC Mericom Tokyo Olympic ki qualify oikrei malemda boxing masana da anuba puari semnaba oram yapa hokhrei Kurumjari Times of Manipur News yang berbesungguh taram nukjari hausi miam da pau santok na pijari Manipur government ki Special Secretary Home Heights Gyan Prakash na thokpa order magi matungina Manipur amasung Myanmar ga tainariba border singda coronavirus asigi matangda lokhalakpa section thorangi matungina Indo Myanmar border da makhal khudimaki sangthok sangsin tawbada atingba thamkhrai oirakliba phiba masida TOMTV gi akhanaba pawdam ama Coronavirus COVID-19 gi section thorang laukhatpa oina India ga yumthangnana leiriba Myanmar gi border thingzinkhrai lalon itik tawbasingna chathok saksin tawriba more gate number 1 amasung 2 matam kaktana thingzinkhrai Manipur lenga ki Special Secretary Home Heights Gyan Prakash na ngarang thokhiba yathang amana coronavirus launarakpa yabagi akiba leirakpana maram oiraduna international border amasung gate number 1 amasung 2 amadi atai phaudok phaujin tawba yaba lambi khudimak makha taba yathang ama thoktri phauba thingjin khibani hairi lenga ki yathang asiga mari leinana district authority IGR South Assistant Commissioner Impal Custom Division State Police na chingbana khudakta thabak to onthokna na ba khanghalakli Hiramasi matangda ngasi moreda leiba paumi kangbu amana border area singda koina chatuna yangsilubada more gate number 2 namphalong kaithel changpham gate londuna mioi amata chanthok chansin tawhandana athingba thamba thengnarakhi amadi gate number 1 dasu nifum doi suba Assam Rifles na gate thingduna makhal amategi mioi sing changhan khidre amadi Indo Myanmar Friendship Bridge dasu India rom thangba sarukta gate thingba thengnakhi tungda ICP da hangliba immigration office yauna thonglonba thengnakhi nakal amaromda moregi additional SP LO sangboy gangte amadi CDO moregi OC prakashna luchingba team amanasu morega tainariba border area sing da chatuna phibam sing yangsinkhre Sumnatagi seat amakhak leiriba Rajya Sabha gi member khanabagi ticket pina bahonabada state BJP manungda chawna napak tanare ngarang pung kharagi khongchata BJP gi National Organization Secretary Ram Madhav amadi National Secretary North East in Charge Ajay Jamwal Imphal da laktuna core committee gi mifam pangthokrabasu laikhai taba ngamdri hiramasida TOMTV gi pawdam ama phangbigani Pung kharagi khongchata ngarang Imphal da laklamba BJP gi National Organization Secretary Ram Madhav amadi National Secretary North East in Charge Ajay Jamwal na Chief Minister N Biren yauna BJP gi luchingba kaya unaram labasu supnatagi seat ama khaklaiba Rajya Sabha member gi ticket pinabagi wahauda state BJP manungda chawna nampak tanare cheraga sida kuki NP gi maikai dagi Rajya Sabha gi seat asi kuki furuptagi oihallu haiba cherolama mari leinaba singda pisalakpa leire hairi TOMTV na thazaba yaba mafam dagi fangba paugi matung inade BJP gi MLA kharana KH Vavanandabu makhatana Rajya Sabha gi MP oina thamba pamle aduga topa MLA amadi party gi luchingba kharagi maikai dagina party asigi ariba luchingba sing Mainam Borot Haubam Borbabu natraga thaunauzam chawbabu ticket piba pamnare kangbu amana chingmi tammi sina yanagadaba hauzik BJP dadi yaudriba Manipur gi ningthau Leisemba Sana Jawbabu MP oina thamba pamle cheraga sida hauzik Chief Minister oiriba N Biren bu party gi luchingba kharana MP oina thakinaba lalong chatharakpadagi ticket pibagi wahau asida chawna nampak tanarakpani hairi
Mamang thakta MP gi ticket pibagi chana kanglona si Chief Minister yauna state ki BJP gi luchingbasing punna faminaraga miyoi ahum adugi manungdagi BJP gi high command na khalakpa miyoi aduda saugatpagi chanabi leirakibani aduma po handak chayit nabak kaya lakpana maram oiraga tha sigi kuntarukta pangthokadoriba Rajya Sabha gi mikhalda BJP gi mire puthoknaba amade hauzik hangduna leiriba BJP state president khannabagi matangda ngarang pung kharagi khongchata imfalda laklamba BJP gi national organization secretary Ram Madhav amade national secretary notice in charge Ajoy Jamwalna chief minister yauna party gi core committee mifam pangthoklaba matung nungthil pung ani makhai taba matamda BJP gi national organization secretary Ram Madhav amade national secretary notice in charge Ajoy Jamwal Guwahati gi damak imfal thadokibani hairi atopa paugi likhul amadana ngarang pangthokiba core committee gi mifam aduda chief minister N Biren minister TH Bisorjit BJP gi luchingba SI Santi Kumar Sharma core committee gi member SI Premananda Sharma BJP gi organization secretary P Premananda Maitai Sarukyakhi pung amarom chathakiba mifam adu loirba matung BJP gi national organization secretary Ram Madhav amadi national secretary notice in charge Ajoy Jamwalna chief minister N Biren ga akhanana amuk unaki hairi Amarom dangarang pangthokiba core committee gi mifam aduda core committee gi member oiriba party gi president amade makok thongba luchingba singdi sarukyakidi hairi Section Firip ama lokhatringai cherakta malem gi miam da phongna landarakhiba coronavirus COVID-19 na hatkiba mi masing lising mari henkre India da ngasi phawda miyoi nifuhumdoi laina asina nare haiba sumle adumoinamak lamdamasida di laina asi leitri hiramasida TOMTV gi pawdam ama phongbigani Haukiba chahi lising ni tara mapan gi aroiba saruktagi hauduna China gi Hubei province ki konung Wuhan dagi sandokpa haurakhiba COVID-19 hairiga khangnaba novel coronavirus asina malemda misi mina kaya thokhalakpaga loinana leiba asidagi laichat asina nahalaba migi masing nifu humdoi sukre haina Press Information Bureau PIB dagi fangba paw amana hairi Pau asina makhata na hai leiba asida hauzik fawagi oina coronavirus na nahalamba yai haina chingnaba miyoi lising ahumga ahumgi sample test lobada miyoi nifu humdoi asida virus asi positive oiba thengnakhibani Kerala da laichad asina naraba miyoi manga thengnakhi masigi manungda miyoi ahumdi imung manungni makhoi ahumak matam kharagi mamangda Italy da chaluba lei loinana atopa miyoi ani aduna makhoi ahumna halaklaba matungda unakhiba sagagi miyoi singni hairiba imung manunggi miyoi sing asina yauruba function singda saruk yakhiba atopa miyoi singi khongul libagi thabaksu hauzi kana chathari Hauzik fawada leiba asida mapan leibak singdagi flight lising nipan ga chani ga yankhai manga da lakhiba miyoi lak nipan ga lising humdra mari ga chatret ka nipan screen tokrai masigi manungda passenger lising amaga chamapan ga kunmathoi da laina layong khara leiba thengnabadagi kupna changyeng tokhi loina na passenger lising kunthra humdoi ga chamnga ga marifutara mapan na observation tawduna thamki Ngasi ayu angan bada laina asina malemgi miyoi lising mariga marifutara mapan hatkrai miyoi lising taruka chanipan ga kunmathoina laina asi nare haina confirm tokrai Paugi marthan aten babre matang nungwinese Manipuri University da affiliate Tauraba South Asian Institute of Rural and Agricultural Management Sairam Langjingbatomtv Imphal West ki admission hauzare course singdi BSc Agriculture BSc Horticulture amadi Bachelor of Business Administration BBA form thaba April ki date 1 dagi hauzaragani akupa marol gi damak ekhogi website www.sairam.org.in natraga ekhogi phone number 9612812346 natraga 7641929924 da contact tawiyo Lamjingba Cab brings you a brand new fare chart for wedding packages. Package number 1 within Imphal city area up to the range of 15 kilometers for 6 hours at rupees 1,800 only. Package number 2 outside Imphal city area ranging from 15 kilometers to 30 kilometers for 6 hours at 2,000 rupees only. Package number 3 outside Imphal city area beyond 30 kilometers for 6 hours to 8 hours at rupees 2,600 only. For details, suggestions or feedback, please contact
1800-1027-959 or 8794-613154 or visit our office at Nagamapal Rims Road near Nityananda Mandir. Senior for Senior Care Medline Home Health Care Service na ahal singidamak paikatchaba thaurang ama oina Senior for Senior Care haiba thaurang asigidamak ahangba form khara kaujari masida masagi sahi 35 dagina 65 fawgi manungda leiba class 10 pass tauraba thawai yawba nupa amadi nupi singna apply tobiba yagani on job training oina 3 months training tauraba matungda Medline Home Health Care Service ta thabak tawba yabagi khudong chabasu pijari masida sarv gyabiningba miyoi singna satliba tha asigi tara fawbagi manungda ahongai leirak near Jennings Hospital Porompata leiba Medline Head Office ta lakpiduna application form lobiba yagani amadi akupa marol gidamak tanabiyu lamdamasigi boxing sanaroi MC Maricom Tokyo da pangthokodoriba Olympic Games ta qualified oikre ngarang sanakiba qualifying match ta Maricom na Philippines ki Iris Magnobu manga sino da maithiba piduna Olympic Games ki qualified oiduna sanaroi asigi anauba puwari ama semnaba lambi yatkre sanabungge akanaba pawdam ama phangbigani Mary Kom na Philippines ke Magnobu thingaiduna Olympic qualified oire Manipur gi nupi boxer MC Mary Kom Jordan gi city amanda chathariba Asian Boxing Olympic qualifier da semi final yauduna chahi asida pangthokadoriba Tokyo Olympic Games qualified oire Olympic qualifier tournament asida ani suba sidat oiribi Manipur gi nupi boxer MC Mary Kom na ngarang numidang athengbadat nupi gi kg 58 gi quarter final bouta Philippines ki boxer Iris Magnobu point manga sino da maithiba piduna category asigi semi final yauduna Olympic qualified oiba ngamkibani Chathakiba quarter final bout asida Mary Kom na mahaki ahenba thauna fudokpa ngamduna Philippines ki boxer Iris Magnobu yamna laina maithiba piba ngamkibani 6-time world champion amadi London Olympic bronze medalist MC Mary Kom na Olympic qualified oikibada Boxing Federation of India gi official singi maikaidagi thagat phongdokrai Mary Kom na category asigi semi final da mamang the youth Olympic champion oiramlabi China gi Yuan Changga thinaragani panba yai Mary Kom Tokyo Olympic qualified oikiba sina mahaki career da anisuba oiri kumja lising ani tara tarukta pangthokba world championship gi anisuba round da maithi hobudagi Rio da pangthokiba Olympic Games ta qualified oiba ngamkidabane Mary Kom na kumja lising ani supna anida Antalya da pangthokiba world championship ta gold medal lowba ngamduna mahaki career da ahanba world title fangki Mayai kaba chinjak saba amadi yonba miyoi singi mathakta anti drug joint committee kairang komidok kabai soigi apunba team amana ngarang numidang hangang police station gi manung chanba hangang garden manaktagi miyoi ama drug ki polom kyaga kona na fare hairi farba miyoi adudi pangambam abong sahi kontra apokpa pi bare kawi hangang makhale kaidagini mangondagi spasmo proxivon sp capsule piece chani ga humphumari fangle farba miyoi asi committee gi volunteer singna wakal taminaraba matungda makha taba ain gi oiba thabak lokhanabagi damak hangang police ta sinakre hairi ngarang Moray Daliba CDO team amana akang naba pawma fangbadagi additional SP operation Amit ki midyang makhada CDO OC KHS Prakasna lusingba team amana Moray Hospital manaktagi KCP miyam gi fingang lanmi gi miyoi ama fare hairi farba miyoi adudi ningthaujam Romesh Meitei sahi kuntramari apokpa Laikhidraba and Samu Imphal East District ki Kairau Wangkhem nagini hairi mahak self style lens corporal rank da leiba miyoi ni hairi farba mi adu Moray police sinakre hairi Purublaki sanamahi lining amasung punsirol kufam thoksin kon samna Purublaki salai punsikon lamsangi maisau purel professor ngariangbam Kangjia Mangang retired principal presidency college Monbung gilising makhada haukiba March nipan dagi hauna miyoi taratrena kasargi Lakipur khunok da leiriba Purublaki salai punsikon gi sahi kumon thorumda saruk yakiba golonena ngasi tekhau sangbi Lakipur khunok gi sanglenda salai purel maisau purel oza ibungona sanamahi lining gi laiming mingkhai pibagi thorumda su saruk yakre Tanggung paradana naido gi mikai anjarage haidana laon matam puledi Kairong makting khulda kanagum makharana nungsinadana ba sinba khaibung tana ba sinba thongbu yaning da phongdok tu ngasi Kairong makting awang lekai menjor ingkholda miyam gi apunba miphamama pangthokrai
Islamic Library Association amadi Bright Star Union anina pulaga sinba miyamgi mifam aduda kairau makting Jilla Parishad ki member Dilela Begum, social worker Muhammad Nasiruddin Khan, Kiamgai Muslim ki ex Pradhan Muhammad Alauddin Khan, Democratic Processing Committee ki President Muhammad Sahid Ali Yauna, Lusingba Kiana Saru Yaki. Kairau makting ki Youth Club Women Development Association DPC SDO amadi UYVO gi Lusingba Singamadi Mioy Kiana Miyamgi mifam aduda Saru Yaki. Akang ahi kiana haukiba Mars amagi pause singda Round Development Organization na phongkiba wafam sing kupna khana ki loinana yaning da baw phong kaya phongdokna ki mifam aduna kupna khana raga lepkiba warep singi matangda ila amadi basugi convener Abdul Kalam na ngasigi mifamna kairong makting khulgi maihorol dege hauna laireklaba ekhoi masel gi nungsinabgi maribu thugaina ba honariba organization amada praja singna support tawdaba pause singda yaukiba wafam adu kairong makting gi praja singna khangna laukiba warep natabana ngasigi mifamna yaningda ba phongdokpa yauna tuan ba warep sing laure haina phongdokki Kulsibu hekta makoina yon thongna bhona ba anti social oigra haijan ba makoigi apik pa wakhalama makoina resolution namfuda makoi mioi kharana pass tawkiba madugi against ta makoidu yaning de habagi ngasigi mifam asi akoi pangthok sabani atuba matam gi manungda kairang marketing gi oiba sport ama pangthokna ba honna ba loina na madugi sponsor na Democratic Processing Committee DPC gi kairang marketing na ohen bahaina sunga sigi tilba miyamna mod amato oina pass to minakhi JP Women's College के Department of Education के Associate Professor Dr. TH Asa Sinha दा International Award for Women Icon लिसिंगनी कुनपीदुना इकाई खुमनबा उतखरे award asi tha sigi nipan da Thiruvananthapuram ge Ernakulam da leiba St Joseph College of Teacher Education for Women da pangthokpa thorma da pirakhibani TH Asa Sinhana Education gi lamda tawriba thodang singbu sakhangba uladuna award asi khusina rakhibani award asi da citation memento sol amadi case award su yauri Manipuri University, and she is from Department of Education. Paugi maraktan aten babre matangalong minase. Admission open. The Knowledge Home Boarding Cum Coaching Center. Foundation course for class 9 and 10 will start from 18 April 2020, and foundation course for 11 and 12 will start from 15 April 2020. Course highlights: small batches, conceptual based knowledge, chapter wise test, individual attention, regular feedback and parents teachers session, free personal counseling. For details, please contact the Knowledge Home Boarding Cum Coaching Center, Hata New Chekon Road. Adomgi angang na school da kari tauri, ozana kari takpiri, yumdagi amadi office tagi yamna laina, live class yengba yaraba status agi ahanba school and day care, tiny fit ki oina admission hauzare. Backless school, CCTV camera, safe and secure, healthy breakfast and lunch at school, highly qualified and caring staff, creative activities and educational games, interactive learning through music and movement. 50% less on admission fee for the first 20 students. Contact Tiny Feet, Malom Bazar, Tuliyaima. Nauka Hearing Aid Center. Kumja lising ama chawpan marifom doi ki hona chai kuntramanga hena Notice India ahan hearing aid clinic mo ina lereklaba Nauka gi Infal Center ma hangjare TV ma di phone konjel loinana nil khongbu mafam na tabangam da gi awaba mayok na di bana al kodingmak wabi rogano Nauka Hearing Aid Clinic ngasi makleng sim directuna completely invisible water resistant ama di rechargeable loida ba digital hearing aid hapiu tabangam gi pangalwana ba dom gi khangna chana ba single power sa tambio ai khoi gi leifam di Nagamapal Main Road Phawai Sangbam Laikai near Community Hall. Mobile number na 6009545159. Break matungda makataba paum pijeri. Nakal singzai na sinduna equal childhood to all haiba pandam nangasi anirak suba sahi gi oiba yausung sports festival kongba saudongpung lampakta hongdokre. Oriental Leveler Association olaga khusam naduna isok haikon da laiba Sembilaima Girls Children Home amadi Panjau da leba Morning Star Children Home for Boys da leba angang sing amadi club asina kon ba mafam da leba angang sing yauna pangthokiba yausang sports aduga mari lenana nakal chingjegi General Secretary Vivek Pangamamna home da leiriba angang singbu sahi amagi manungda amuktang lakpa yausang sports asida saruk yahanabagi pandam da sports meet asi pangthokpani haurakliba angang singbu sap manaba miyeng da yengduna manaba khunai ama semlaba matamda lamdamasi sakon makai da khong thangjinba ngamgani Ako ngasi sinjari ba event si aniyak suba ko annual yausing sports festival
ꯑꯩꯈꯣꯏꯒꯤ ꯅꯥꯀꯜ ꯁꯤꯡꯖꯦꯜ ꯑꯣꯔꯒꯅꯥꯏꯖ ꯇꯧꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤꯗ ꯑꯣꯔꯤꯌꯦꯟꯇꯦꯜ ꯂꯦꯚꯦꯂꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯋꯥꯡꯈꯩ ꯀꯣꯡꯕ ꯑꯅꯤ ꯈꯨꯠꯁꯝꯅꯔꯒ ꯁꯤꯟꯖꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯀ꯭ꯋꯦꯜ ꯆꯥꯏꯜꯍꯨꯗ ꯇꯨ ꯑꯣꯜ ꯍꯥꯏꯕ ꯊꯤꯝ ꯑꯁꯤꯗ ꯁꯤꯟꯖꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯁ꯭ꯄꯣꯔꯠꯁ ꯏꯚꯦꯟꯅꯤ ꯅꯝꯕꯣꯂꯤ ꯁꯣꯛ ꯑꯃꯗꯤ ꯀꯛꯆꯤꯡꯗꯒꯤ ꯍꯣꯝ ꯑꯅꯤꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯒ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯌꯨꯅꯤꯐꯥꯏड ꯒꯦꯝ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯁꯤꯟꯖ ꯂꯥꯡꯖꯕꯅꯤ ꯑꯩꯈꯣꯏꯅ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯚꯦꯟꯠ ꯑꯁꯤꯒꯤ ꯄꯥꯟꯗꯝꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯦ ꯑꯃ ꯇꯧꯔꯤꯕ ꯃꯦꯟ ꯁ꯭ꯇ꯭ꯔꯤꯝ ꯂꯥꯏꯟ ꯑꯩꯈꯣꯏ ꯑꯃꯇꯪ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯏꯚꯦꯟꯠꯁꯤ ꯁꯤꯟꯖꯕ ꯑꯩꯈꯣꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤꯁꯨ ꯑꯣꯔꯒꯅꯥꯏꯖ ꯇꯧꯖꯕꯅꯤ ꯑꯩꯈꯣꯏ ꯍꯟꯗꯛꯁꯨ ꯃꯄꯨꯡ ꯐꯥꯅ ꯑꯣꯔꯒꯅꯥꯏꯖ ꯇꯧꯖꯔꯦ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯖꯒꯅꯤ ꯑꯩꯈꯣꯏ ꯅꯥꯈꯜꯅ ꯉꯝꯂꯤ ꯃꯈꯩꯗꯤ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯅꯥꯈꯜ ꯑꯣꯏꯖꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯏꯖꯒꯦ Kakching District ke manung chanba Sadangkhong Social Welfare Youth Club na sinduna Tarataruk suba annual sports meet lising ani kun ngarang hongdokre Manipur ge itihas ka sagonariba wangu bazi ge laifamdage maira laururaga maira sukhatunu sports meet adu hongdoke Sport meet asige saruk amoina literary program kaya yauna tuan bamakal ge masana singda lamdam madu ge sanaroi singna atoi hen tanari Hindu gi sauruba kumhai Holi gi saruk amoy na ngasi pesakari gi thoram Palace Compound leba Sri Sri Govindaji Temple da pangthokre Manipur da leba tuan ba Holi gi dol singna pesakari gi thoram adu da saruk yakhi Hauji amuk sana bagi pau phongbigani All Manipur Working Journalists Union Amjuna Sinduna Sathariba Tararak Suba Journalist Sports Meet Lisingani Kungi ngasi humni senba namita sanakibada indoor games singi masana singi kanglupta TOMTV gi Santi Salamna nupigi Naitom Sanaba Badminton masana da gold medal lobangam kibagalunena ngasi ayu fawbada TOMTV na gold medal ani lobangam krai TOMTV gi Santi Salamna masana adugi kanglupta semi-final match ta ISTV gi Rinabu set ani da maithiba piraba matung final match ta su ISTV gi Rosimalabusu set animakta yamna laksana taramanga taret amadi taramanga tarada maithiba piduna gold medal lawkibani ngasigi match adugi manamathum mamogi project director K Debrata Sarmana makomathang tarba singda kusina ke Winner goes to Mana Sisho winner the Lupa Lisingama certificate Loina Nara Sakta Lupa Chatre Abadi certificate Yao All India Kung Fu Federation gi media makhada tha sigi tarani thoidagi taramanga fawba Assam gi Sibsagar da Assam na yumbu oiduna pangthokodoriba taruk suba North East Kung Fu and Kickboxing Championship lisingani kunda saruk yagadaba Manipur team ngasi Imphal thadokre Imphal gi awang BOC da Manipur gi tuan ba mafam singdagi lakpa sanaroi amadi official sing pulaba matungda Imphal Urban Cooperative Bank Wangkai branch gi branch manager oiriba Kung Fu and Kickboxing gi Black Belt 5th Dan Longjam Suranjoy Singh na Manipur team adu lamthakhe Manipur Aerobic Association ki Secretary Tingom Roshan Singh, Global International Martial Arts Federation ki President NG Jit Kuman Chasu Saruk Yakhi. Championship asigi damak Manipur team masida sanaroi nupa nupi puna nipuni thoina saruk yari Manipur team asigi team manager na TH Norendro, team coach na N Bijan Amadi, A Pintu Devini, Loinana All India Kung Fu Federation ki General Secretary gi Thausu Puriba, TOMTV gi Bisnupur correspondent Dr. H Romensu, Technical Committee Officer Loina Saruk yari. Imphal Urban Cooperative Bank Wangkai branch ki branch manager L Suranjoyna Manipur asi Malem na sports ki powerhouse ni hainari basi haurak liban sanaru singna hena mayek senghalak lagani haike Manipur si Prithvi ki oina sports ki lamda powerhouse ni hainari basi mayek senghanna bagi damak khare henna mathona laiba kogi kungfu gi sanaroi singna asi gi singum tournament asida satliba sigi burgi magi ijat korpang ngamna ba championship asida kogi team champion oiba ngamna bagi bangal thongna du koina pizza ba loina ngasi gi singum ba championship asi lampha jaban Numinini subna satharak pa yaukshang kumhai amadi kumhai asigi mari lena na pangthokpa sports meet ngasi numidang loselagani folk dance folk isai art competition sharing saidinaba indigenous games kayana mapungoina sathariba yaukshang kumhai aduda Assam gi mafum kayadagi sanaroi sing kayana saruk yari thoram adugi saruk amoina All Manipur Saibi Association amasung Thangta Association na perform tawduna program sing utuna miyang gi puning sing ke
ngasigi numidangi loisinbagi thoramda arm wrestling amasung ningthibi mitai chanu lising ani kun sangdamnaba pangthokadori thoram maduda saknareba Manipur film industry gi film actor Gokul Athopamsu saruk yagadori Sahi kudingi leptana pangtholokpa yausung sports meet ki thoram ngasidagi hongduna tentha makhaleka youth development organization hodokre hodokpagi thoramda tentha khunauda leiba YDA club tagi senglaba maira logduna club anigi sanglaba mari session ke loinana TMYDO gi volunteer singna wasak lomina kibaga loinana hodokhe ngasigi thoram madugi athoiba mithunglen gi warolda lamyanba group of companies ki CMD su oriba Laimuzam Pratap Singna matamgi matungina honglakliba mawongda sanabaromda mai onsilaktuna Manipur asi sports ki power house ni hainariba magun asi manghandana bahon asi haike aroiba damaroiba pawmu kana phangmigani Corona virus pukiduna Indo Myanmar gi ngamkhai oriba more gate number 1 amadi 2 thingjinkhre lalon etiki thabak punglep lepkhre Sumnatangi seat amakhak leiriba Rajya Sabha gi member khanabagi ticket pina bahonabada state BJP manungda chawna napak tanare COVID-19 ngasi nungtil fawbuda malemgi oina mioi lising mari hen hatkhrei laisat asina naraba mioi lising nipu humdoi henbagi maraibag tamba ngamdri amadi MC Mericom Tokyo Olympic ki qualify oikre malemda boxing masana da anobo puari semnaba poram yatpa hokre Ngasigi di matang sida Manipuri Pau loizare Times of Manipur gi Manipuri Pau yang berbisum buat mukana kurumjari.